Mitop Khandoktriba Fauba Census Tauba Yaroi Haiduna Campaign for Just and Fair Delimitation JFD na Changsilakpa Khongjang gi manung channa Imphal East ki Porampata Laiba Directorate of Census ki office tamna miyam na thomjin khre furup amagi miyoi singna furup adugi census tauhannabagi thaurang tauri haina Census Directorate ki official signa phongdorakpadagi JFD gi mihut sing mai hauna sauduna lenga ki thawng asi leptrabadi yamna kanba khongjang kaya changsinaba thaurang taure haina lauthorakle ngasi khongjang adu JFD gi liching makhada numit yungba pung 12 taba matamdagi Imphal East ki soibam laikai nongmaibung amadi kongpal maikai dagi lakpa miyamna changsin khibane soibam laikai amadi nongmaibung lomdagi lakpa khongjang loi singbo Porampat crossing the Imphal East ki SP na luchingba masing yamlaba state amadi central force sing na thatke aduga kongpal maikai dagi lakpa khongjang loi sing adubuna kongpal Iran fam thongkhong da thattuna thamkhe tungda khongjang loi singi maraktage miyoi 12 khangatuna Census Directorate ke official singa unahanduna warisana hanke warisana baloiraba matungda JFD convener Jitendra Ningombana phongdorakpagi matungina Manipur da mitop kaya changsilaklaga lamdam asida laisin khibage achauwa wathok kaya laire masigi mathakta maitai amadi kuki anigi marakta thokliba irang asigi waroi sil laitringaida naga amadi kuki gagi marakta chauna muknaba thokli tanja asida Census Directorate ke official singa unabada naga na naga ge area da maitai na maitai ge area amadi Kuki na kuki gi area da census ki thabak haungnaba thaurang taure haina paukhum pirakhiba asi lup asina yaba ngamloi hairakle Singtam Sangnaba Yadriba, community and Sangnaba Yadriba, highway hung the Basida, Adu the Karamba, community in Salaga, I could to Sam Puda, Moreda, Kampopida, Karam community Salaganda, Natraka Tampaka, Karam Kambamina, Illuminator, Supervisor, Oigata, Hibamatanda, Madudi, my Jati in the Tiragani, Hibagi, Wapamne, Kukina Kukitiba, Nagara Nagatiba, Matina Matiti by Bagi, Polishidum de Pekange, Masina, Maram Morakan, the campaign committee and Lauseri, High Riba, Hantaki, Mikotiba house listing Amazon, population enumeration. Tawgaduri se just and fear oreroi miyamna leidiba fiumsida ekoi makeup thopiro miyam makeup thopu matam yore hoji summa sing batungi tungam chakidamda afoba miro lama hongne gidamda ekoi thabakhara changsin ma mathok tare haibu mi default of the fawda mi to khanduk ki fawda ekoi khungin gi de dum changsin le